ꯑꯣꯟꯊꯣꯛꯅꯅꯦ ꯅꯤꯡꯊꯤꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤꯅꯦ ꯐꯖꯕꯁꯦ ꯎꯔꯨꯔꯒꯅꯦ ꯄꯨꯛꯅꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯏꯪꯅ ꯐꯖꯔꯤꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯁꯤꯡꯁꯟꯕ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯆꯤꯡꯗꯒꯤ ꯄꯣꯔꯛꯑꯣꯏꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯏꯃꯥ ꯏꯍꯦ ꯆꯤꯡꯗꯅꯦ ꯆꯠꯄꯗ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤꯅꯦ ꯆꯪꯂꯒꯅꯦ ꯊꯝꯕꯥꯜꯗꯣ ꯈꯔ ꯍꯦꯛꯂꯧ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯕꯛ ꯑꯃꯅꯦ ꯇꯧꯒꯗꯕ ꯅꯟꯗꯣꯟꯆꯥꯒ ꯑꯩꯒꯅꯦ ꯂꯥꯏ ꯈꯨꯔꯨꯝꯃꯨꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯊꯝꯕꯥꯜ ꯃꯊꯧ ꯇꯥꯏꯌꯦ ꯑꯗꯨꯗ ꯈꯔ ꯍꯦꯛꯂꯧ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯐꯔꯦ ꯍꯣꯏ ꯉꯝꯕꯔꯦꯡꯒꯤ ꯍꯦꯛꯂꯛꯄ ꯑꯣꯟꯊꯣꯛꯄ ꯋꯥꯁꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯃꯥꯏꯅ ꯊꯝꯕꯥꯜꯁꯤꯕꯨ ꯍꯦꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩ ꯀꯥꯏꯅꯁꯨ ꯃꯍꯩ ꯍꯥꯏꯅꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯁ ꯀꯃꯥꯏꯅ ꯅꯣꯏꯅ ꯍꯦꯛꯇꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯅ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯏꯁꯤꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯍꯥꯔꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯏꯃꯥ ꯄꯥꯏꯊꯔꯒ ꯀꯩꯅꯣ ꯃꯥꯅ ꯊꯝꯕꯥꯜꯁꯦ ꯀꯣꯏꯆꯣꯡꯅ ꯁꯥꯟꯅꯔꯤꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯃꯥ ꯀꯩꯅꯣꯅꯦ ꯏꯃꯥ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯍꯩ ꯂꯥꯏꯔꯦꯝꯕꯤ ꯊꯣꯛꯏ ꯀꯥꯏꯗꯣ ꯄꯨꯟꯁꯤꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯏꯃꯥ ꯑꯃꯨꯛ ꯆꯣꯡꯈ꯭ꯔꯦꯅꯦ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯩꯅꯥ ꯀꯩꯅꯣꯅꯦ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯃꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯝ ꯇꯥꯏ ꯑꯩꯅ ꯈꯟꯕꯗ ꯁꯣꯏꯗ꯭ꯔꯦ ꯃꯍꯩ ꯂꯥꯏꯔꯦꯝꯕꯤ ꯂꯩ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯅꯦ ꯉꯁꯤꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯦꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯅꯦ ꯂꯥꯏꯔꯦꯝꯕꯤꯁꯦ ꯂꯨꯝꯃꯒꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯣꯏꯃꯥꯎ ꯑꯩ ꯏꯔꯨꯖꯕ ꯆꯠꯂꯦ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯑꯝꯃꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯕꯨ ꯂꯩꯕ ꯎꯗꯦꯅꯦ ꯑꯣꯏꯃꯥꯎ ꯀꯗꯥꯏꯗ ꯆꯠꯈꯤꯖꯥꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯍꯣꯏꯍꯦ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯅꯟꯗꯣꯟꯆꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯅꯨꯊꯪꯁꯤꯒ ꯀꯗꯥꯏꯗ ꯀꯣꯏꯔꯨꯕꯅꯣ ꯇꯟꯖꯥ ꯃꯦꯟꯖꯥ ꯍꯦꯛ ꯆꯥꯗꯅ ꯑꯩ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯏꯃꯥ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯏꯍꯦ ꯅꯟꯗꯣꯟꯆꯥꯒꯅꯦ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒꯤꯅꯦ ꯇꯥꯟꯅꯕ ꯆꯠꯂꯨꯕ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏ ꯊꯣꯡ ꯂꯣꯏꯔꯝꯃꯕꯅꯤ ꯀꯔꯤꯅꯣꯅꯦꯍꯦ ꯀꯣꯏꯂꯥꯎꯋꯦ ꯂꯥꯎꯔꯗꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯅꯅꯦ ꯊꯝꯕꯥꯜ ꯍꯦꯛꯂꯛꯑꯣꯏꯅ ꯍꯥꯏꯕꯗꯣ ꯍꯦꯛꯂꯛꯅ ꯊꯝꯃꯝꯃꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯅꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦꯍꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯅ ꯃꯇꯨ ꯃꯆꯥ ꯊꯤꯗꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯔꯦ ꯑꯩꯁꯨꯅꯦ ꯏꯁꯨ ꯀꯥꯏꯗꯣ ꯄꯥꯝꯃꯦꯅꯦꯍꯦ ꯅꯨꯄꯤꯅꯦ ꯐꯪꯅꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯉꯥꯡꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯣꯡꯉꯥꯟꯕꯒ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯦ ꯏꯁꯥꯅꯦꯅ ꯍꯨꯃꯥꯡ ꯃꯅꯝꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯅꯤ ꯄꯩꯁꯥ ꯇꯥꯜꯂꯨ ꯍꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯣꯠꯅꯕꯗꯅꯦ ꯅꯨꯄꯤ ꯀꯣꯏꯕꯒ ꯁꯪꯗꯔꯦ ꯅꯨꯄꯤꯗꯣ ꯀꯣꯏꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤꯗꯤ ꯅꯨꯄꯤꯗꯣ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯄꯩꯁꯥ ꯇꯥꯜꯂꯨ ꯍꯥꯏꯅꯕꯨ ꯅꯨꯄꯤ ꯊꯤꯕ ꯀꯥꯎ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯄꯩꯁꯥꯁꯨ ꯇꯥꯜꯂꯨ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯊꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯩꯅꯣ ꯑꯣ ꯌꯥꯔꯦ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯑꯝꯇ ꯂꯧꯔꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯂꯧꯔꯣꯏ ꯂꯥꯏꯔꯦꯝꯕꯤ ꯅꯆꯥ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦꯍꯦ ꯃꯤ ꯐꯥꯎ ꯐꯪꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤ ꯄꯨꯁꯤꯜꯂꯛꯀꯦ ꯀꯥꯏꯅ ꯅꯁꯛ ꯁꯛꯇꯥ ꯑꯗꯨꯒ ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯅ ꯌꯥꯕꯤꯔꯛꯀꯗꯕꯅꯣ ꯅꯪꯕꯨ ꯇꯥꯅꯤꯡꯗꯦ ꯆꯠꯂꯨꯍꯦ
wa ngang medana karino nangbu heloi go unarabra haibni ngasai gi Lairembi do masak to onhok na ningthina phajakhre da ko mit adum uduna bu leiri ni tawdis bo he ibungo se wa aduna tum khramani ni tawisi tum hip jahip ni tawrisi na ne dhok na ni thi gre he masi angang asdi phajana makhong thangatan tum ge leiting tawri base yenguni masi gi angang ase hai ibungo nangbu nakuto naranin he nakudang lo lauthara phajana tum muni nangbu e phare Lairembi phare ngasdi nang kadai de sen ga derbno phare e nang asidi ai thado ne hingsa bana mun namani he namagi makhuni ne nangbu khut ka se loina tek patari ne thado ni he karino nang na i khut phajan duna thammi do bo hai thado hai bani ni he lawai macha thado ni nang bo e phare ngasi nang kadai na thok to ni chen ga derbno na ha masti lawai se khompak sin ne dong he ka ho masdi mang ko dana na mang do gyan tarabra hojik tia khut sa ga loi thidik pa makai karino nang na Lairembi phare ne koi lau ri to ngau ro nang bo heloi okna rabra hai bani ba kuri ngang no masibo as ima je kadai digi Lairembi ni na pharuga mit pang thropda ikhui ro na samna ingau ro na dung no sawning gri kadai digi loi ri he nangi tum dana mang adum mang labra hai bani kari nun he khut sa ga tek pa makai phai ni kuri ngang no sibo ngasi dine Lairembi do lak pa ngai rage aduga ne pharaga igi nupi oirage masti hera karino ngasidi yam thengina kanana khangi Lairembi do yahoga thenga ba ya la natraga ina yamna nganna la pa toisibo paitharakle tuminna lumduna ne Lairembi sing asidi pharage gong asidi asuk masak mato phajaba sibo lemna khak tharoi he onthok na sune ningthina phajakhre da ko yengbagi pen banaidi pithibi imagi phajaraba prakriti ki saktam se hanjan yenga basne pen banaidi ondok na sun thi khre da ko kari gino khoi gi mana ipu pithibi lok asda satki ga no en thingni basia kari maram gino khangde tanja se mangan bayade Lairembi asna ne leirang asna ngau duna leiringai dane tanja ma yengtuna Lairembi se ngasidi pharaga ne yumda pokhrage ngasidi hera nongmada pokpa masani ni siba huna di he pharage ngasidi di phare dana Lairembi nang ngasidi asdi mangana te ko taibang ni ko nang kadai de sen ga dori bano ngasai de nang phage na ayunga ta kanam hawutinge de lum duna leiri bani kari ginu ngasidi adom thingna paitharakli duna ha kadai chen gani nang kanano ni sibo kari ginu mana ibu phare sibo ngasai akhoi gi mana yet ki mit chungi pithibi lokta koi basat khino na thingbado sumlabra khangdine tawrisibo ni pas na sokla bani na ai amuk hana Lairi pakta satpa phanglaroi ni tawrisibo karino husi poina tawgadori basibo karino ba ina tawgadori basibo nakho kanano nangbu karino nangna aibu phari badi kari nangi apamba lebage haibado aingonda hayo aigi khudang ase amuktang thado o ai yamna wari kari gi nangna ibu phari badi thado haibani thado se wa haigi thado kaina kaya da singliba ina thado ga nang amuk pairaga prang paina chengi gi hairo thado haibani phare nangna haibado ai yaregi nangna leiba mafam aduga ai ba purga satlo yare dana adudi khudang ase amuktang thadoklo oimau tanja men ja dana ne leikai koi liram do bani ne aina kauri ka se taro pata pote ba nang suwara ding haktang phamu mawano bini ne imung dane pusan badu hek nungai taba ni hom khara leido aduna ne oimau dhok na ne tanja sa gi kari dawna leino khangdi haisni khoi ma se o thore ngai ngam da bo angau bo hingsa bo nang sinane nang da base kai dawre haibano nama ise pungchum sumone nang cha injang thongi bebani bora ga loi karambara kaino khangde kai dawre haibano karigino adukkane nangna kauri badi kanano nangi manakta lepisina karino sana likona pik thana siba makai
ꯁꯛꯇꯝꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯅꯥꯅꯣ ꯁꯤꯕꯨ ꯑꯩꯅꯅꯦ ꯏꯃꯥꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯕꯒꯤ ꯑꯗꯨꯗꯨꯅꯤ ꯏꯃꯥ ꯆꯤꯡꯗꯒꯤꯅꯦ ꯑꯩꯅꯅꯦ ꯐꯥꯔꯒ ꯄꯨꯔꯛꯏꯕꯅꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ ꯃꯤ ꯑꯗꯨꯅ ꯆꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯅꯪꯅ ꯐꯥꯔꯒ ꯄꯨꯔꯛꯏꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯎꯗꯨꯅꯅꯦ ꯏꯃꯥ ꯏꯁꯥꯕꯨ ꯍꯥꯠꯄ ꯇꯥꯔꯦꯅꯦꯍꯦ ꯙꯔꯃ ꯅꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅꯅꯦ ꯆꯤꯡ ꯑꯗꯨꯒꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯊꯝꯃꯨꯁꯨ ꯆꯠꯂꯨ ꯅꯪꯁꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯋꯥ ꯈꯪꯗꯅ ꯉꯥꯡꯒꯅꯨ ꯑꯩꯅꯅꯦ ꯐꯥꯕꯇꯅꯤ ꯑꯗꯣ ꯃꯁꯥꯅ ꯌꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯕꯅꯤ ꯍꯪꯉꯨ ꯊꯥꯖꯗ꯭ꯔꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯋꯣꯏꯕꯔꯅꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯂ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯦꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯅ ꯄꯉꯥꯡ ꯉꯥꯡꯕꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯦ ꯊꯝꯕꯥꯜ ꯃꯔꯛꯇ ꯂꯥꯏꯔꯦꯝꯕꯤ ꯊꯣꯛꯏ ꯀꯥꯏꯗꯨꯕꯨ ꯑꯋꯣꯏꯕꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯆꯪꯅꯕꯩ ꯇꯧꯔꯁꯤ ꯏꯕꯦꯝꯃ ꯅꯪꯒꯤꯅꯦ ꯐꯤꯖꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎ ꯑꯗꯨꯝꯅꯅꯦ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗꯅꯦ ꯍꯨꯔꯥꯝꯕ ꯆꯪꯗꯨꯅꯅꯦ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝꯗꯣ ꯄꯨꯕ ꯁꯣꯏꯗ꯭ꯔꯦꯍꯦ ꯏꯃꯥꯒꯤꯅꯦ ꯑꯃꯅ ꯀꯥꯏ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯅꯤ ꯑꯗꯣ ꯈꯔꯅꯤꯇꯪꯒꯤ ꯁꯦꯠꯂꯣ ꯏꯕꯨꯡꯉꯣꯅꯅꯦ ꯀꯩꯊꯦꯜꯗꯩ ꯆꯠꯂꯒꯅꯤ ꯑꯍꯟꯕ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯖꯔꯛꯀꯅꯤ ꯃꯥꯏ ꯄꯦꯝꯃ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯈ꯭ꯔꯦꯗꯀꯣ ꯏꯃꯧ ꯅꯨꯄꯤꯗ ꯏꯃꯥꯒꯤꯅꯦ ꯑꯃꯅ ꯀꯥꯏ ꯐꯤꯔꯣꯜꯁꯤꯡꯁꯤꯕꯨ ꯏꯃꯧ ꯅꯨꯄꯤꯅ ꯁꯦꯠꯄꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯐꯖꯔꯤꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯍꯦ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯏꯃꯥꯎ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯕꯅꯣ ꯑꯩꯁꯨꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯕꯤꯒꯦ ꯑꯩꯉꯣꯟꯗꯁꯨꯅꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯣ ꯇꯥꯛꯑꯣ ꯀꯗꯥꯏꯗꯒꯤ ꯏꯁꯥꯅꯦ ꯋꯥꯍꯟꯕꯒ ꯌꯥꯄꯣꯠꯇꯦ ꯁꯥꯈ꯭ꯔꯕ ꯃꯩꯁꯥꯁꯤꯒꯅꯦ ꯑꯁꯥꯕꯒ ꯂꯥꯡꯍꯟꯕꯒ ꯌꯥꯄꯣꯠꯇꯦ ꯋꯥꯍꯟꯕꯒ ꯌꯥꯄꯣꯠꯇꯦ ꯅꯨꯡꯉꯥꯏꯅꯅꯦ ꯅꯪꯅꯅꯦ ꯂꯥꯏꯔꯩꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯧꯅꯅꯦ ꯏꯃꯥꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗꯅꯦ ꯂꯥꯏꯔꯩꯄꯥꯛꯅꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯒ ꯌꯥꯗꯦ ꯏꯆꯥꯁꯤꯗꯤ ꯏꯃꯥꯅꯦ ꯀꯩꯊꯦꯜꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯑꯕꯨꯡꯉꯣ ꯎꯔꯕꯗꯤꯅꯦ ꯉꯥꯡꯕꯅ ꯂꯣꯏꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯃꯥ ꯃꯊꯟꯇꯅꯅꯦ ꯆꯤꯡ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯗꯣ ꯏꯃꯥꯅꯅꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥꯁꯦ ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯏꯅꯦ ꯇꯧꯔꯤꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯏꯃꯥ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯌꯥꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯉꯝꯕꯁꯦ ꯆꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯅꯪꯁꯨꯅꯦ ꯆꯥꯊꯣꯛꯂꯣꯅꯦ ꯆꯥꯕꯗ ꯂꯣꯏꯔꯒꯅꯦ ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯗꯣ ꯅꯪꯅꯅꯦ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕꯒꯨꯝꯅ ꯏꯃꯥꯒꯤꯅꯦ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯏꯆꯥꯁꯤꯗꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯑꯗꯣ ꯅꯪꯅꯦ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ ꯏꯆꯥ ꯏꯕꯦꯝꯃ ꯅꯪꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯔꯦ ꯉꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯨꯀꯣ ꯏꯃꯥꯅ ꯅꯪꯕꯨꯅꯦ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯌꯥꯡꯅꯅꯦ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯕ ꯐꯪꯉꯅꯤꯀꯣ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯩꯕꯗꯒꯤ ꯂꯥꯏꯔꯩꯄꯥꯛꯇꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯑꯁꯤꯅ ꯑꯩꯕꯨ ꯃꯆꯥꯇꯧꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤꯗꯒꯤꯗꯤ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯏꯪꯈꯣꯜ ꯑꯁꯦ ꯁꯅꯥꯒꯤ ꯆꯐꯨꯗꯨꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣꯀꯣ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯍꯦ ꯏꯍꯦ ꯅꯣꯡꯁꯦ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦꯅꯦ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯑꯝꯇꯪ ꯊꯣꯔꯛ ꯂꯥꯎꯅꯦ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯣꯡ ꯉꯥꯟꯕꯒꯅꯦ ꯑꯩꯈꯣꯏ ꯀꯧꯕꯗꯣ ꯊꯣꯔꯛꯑꯦ ꯂꯩꯔꯃꯨ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯍꯨꯔꯥꯟꯕꯅꯅꯦ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯅꯥꯒꯤ ꯆꯐꯨ ꯃꯌꯥꯝꯁꯦ ꯄꯩꯁꯟꯗꯨꯅ ꯊꯝꯂꯝꯅꯤ ꯃꯥꯅꯤꯅꯦꯍꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏ ꯏꯕꯦꯝꯃꯗꯤ ꯍꯧꯒꯠꯈ꯭ꯔꯕ ꯅꯪꯕꯣ ꯃꯋꯥ ꯃꯈꯣꯟꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯅꯪꯕꯣ
ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯏꯃꯥ ꯑꯩꯗꯤ ꯃꯥ ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯕꯣꯏ ꯈꯜꯂꯦ ꯑꯩ ꯉꯟꯇꯥ ꯉꯟꯅ ꯊꯣꯡ ꯍꯥꯟꯗꯣꯛꯑꯒ ꯍꯧꯒꯠꯈꯤꯗꯧ ꯃꯥ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ ꯃꯤꯒ ꯇꯥꯏꯕꯪ ꯃꯤꯒ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯃꯔꯝꯅ ꯏꯕꯦꯝꯃꯗꯣ ꯃꯇꯝ ꯌꯧꯔꯛꯇꯅ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯆꯠꯈ꯭ꯔꯁꯅꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯣ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯣꯛꯈꯤ